Ahanbada Maroiba Pau Umang Kanaba Lupa Crore Chamri Dagi Jamngaromgi Oigadaba Horticulture Gi Achoba Scheme Amadi Project Kaya Atubada Paikalagani Haina Dona Minister G. Kishan Reddy na Thazaba Pirakle Haina Chief Minister and Brenda Fongdokre Lamphel Police Station ke Manung Janba Rims Rota Leba Lamphel Pharmacy Haina Mingtonba Pharmacy Amagi Mamangda Sakangdaba Singna IED Amathanamle Manipur Central Jail Saziwagi Additional Superintendent Jail and Prison S. Tautang Tabaktage Suspend Tokre Kurumjeri THINGBAIJAM SANATOMBI MAMI TV News Update OBC Lamdam asida umang koktok liba mafam sing asi amuk hanna umang ohenaba horticulture gi oiba charakna nupa crore chamri dagi jamnga romgi achoba scheme amadi project kaya atubada paikhatlagani haina Dona Minister G. Kishan Reddy na thazaba pirakle haina Chief Minister and Brenda Fongdokre Wafam asi ngasi Sanjen Thongda leiba Department of Horticulture and Soil Conservation da pangthokpa cultivation of agricultural crops as an alternative to poppy amadi brand manifest hogdokpagi tharamda Chief Minister and Brenda Fongdokhibani Horticulture and Soil Conservation ke Minister Letpau Haukip Horticulture and Soil Conservation ke Additional Chief Secretary P. Baifei amadi tungan ba chingi mafam kaya dagi lakpa miyoi kaya na saruk yaduna pangthokhiba tharamadda Chief Minister and Brenda Hai Handak Assam ke Guwahati da pangthokpa North East ki Chief Minister Singhi oiba conference da mahakna horticulture gi oiba achoba scheme amadi project pinabagi wafam thamki maduna Minister G. Kishan Reddy na atubada DPR paikhalaknaba khangalakibani Poppy pambi thariba chingi tungan ba mafam singda lengaki official singna chatuna lomi singda awareness amadi meeting pangthoktuna atopa maru marang amadi pambi sing thananaba yantoksi Kamzong Kangpopi Ukrulgi Mafamda Popi Taramba Lomi Jahonga Yankai Mangada Atopa Mahi Marong Panba Pambi Sing Piduna Kudong Chaba Asi Fangkre Lomi Singna Pot Taraga Potok Yonfam Naiti Haibigi Wakalon Adu Tadoklasi Hauzikti Potok Sing Asi Yonanaba Lengakna Marketing System Fazana Hangbagalunana Cold Storage Ki Facility Semduna Lady Drug na sendan lambi oiba amadi political agenda da lakpa miyoi singnadi ngasi war on drugs haina changsilakli ba khongthang asida nungaitaba faugani adubu ngasi lamdam asigi mishing chada maudra mapandi anti poppy anti illegal drugs ta loina mai onsilakle masi lamdam asigi achoba mai pakpa amani masigdamak lamdam asigi miyam amadi ishwar buthagali haina su Chief Minister and Brenda makhataki Government ki mission Aigi mission Karshanate Manipur se jungle kokthorapadu jungle kokthopum se jungle koina thamsi hataba popi thabado popi thagumsi popi na taba do karbar tausi drug yonbado drug tawgunu drug na taba do tausi abine to masidida praja ayam 99.9% harawi adu madugi karbar ru da kare edik we bakangu khredi sawi adu edik we bakangu du suai ngasi ajarije sawbinu ngasi gi mirol amde tungi mirol kannawi damkani jungle fazana forest fazana thamba je environmental protect togani Poppy plantation thada baise koi drug to ginga kong nabagi lambi amani drug karwa tok do baise ngasi isa issue singbu aphaba mirol amasiam nabagi aduni haino point home sikatani government gi mission kasunate akoi kana ga so koi yengna boleite kana gi against the kana gi side kem to boleite akoi gebu forest on election Poppy thagano poppy thana bi dong ta kalchak bi gono isa issue singji mangmang ran dai mi ansu ubu ngai bro widow mayam masing hankalai si yengba nungai bro orphan mayam masing hankalai si yengba nungai bro adu gi dum ta koi drugs toxi haibin atai nate ana hairi ba si kana gom bakrna personal oina lawno khona bu to bi gono adu ga koi government gi di once di koi gi commitment sigi mission sidi akhoi gi commitment ni maroina aigi di masidagi khongpham machet man doroi do si had overcome to driba but si had totally eradicate to driba de di halaroi do ni pa mane do mayam support of you hai na andari request ogone Poppy gi mahuta atopa mahi marong panba pambi oina thabagi pandamda pangthokliba tharam aduda brand manifest launch tawduna logo gi maikhum hangdoki
Tharam aduda Kangpokpi, Chandel, Ukrul, Kamjong amadi Tengnopalgi Popi Pambi Thaba Mafam Singda Pinaba Maru Marang amadi Mahi Panba Pambi Singh Pubagi Gari Singh Chief Minister N Birana Lamthaki. Lamphel Police Station ki Manung Chanba Rims Road Laiba Lamphel Pharmacy Hana Mingthonba Pharmacy amagi mamangda Sakangdaba Singna IED amathanamle. Press na fangba paugi matung ina Pharmacy adu Lamphel Rims Road tagi Hawaibam Jaychandra Chahi Marifu Kauba Miyoi amagi ni hairi. Bom adu ngasi ayupung 3 makhairom taba aduwaida Pharmacy adugi salesman na thengnarapani. Salesman aduna mahusagum dukan adu hangdokpa lakpada amuba machugi polythene ama dukan adugi mamangda chingnaningai oiba maongda leirambani. Polythene adu hangdoktuna yenglobada chingnabadagi police ta pau pirakhibani hairi. Kudakta Lamphel Police ki team ama mafam aduda laktuna lambi thingzinduna asat awok singda asoi ngam yaudanaba section thorang lokhatki. Tungda State Bomb Disposal Squad sing laktuna bomb adu tekta kaidana defuse tawki. IED adu chawrakna kg ani ga gram chani rom lumi hairi. IED adu keypad mobile phone ama battery ama amadi electric detonator ama yauna milk can amagi manuda haptuna plant tawrambani hairi. Hauzik pawbagi oina IED adu kanana karigidamak thanamlibano haiba khangba ngamdri. Thodok adugi matangda Lamphel Police na case ama lokhatuna thizinba hawkre. Maraksida IED adu ngasi ayuk pung 13 ani taba matamda Lamphel gi dumping site ki mafam amada State Bomb Disposal Squad na tekta kaidana pukai hankre hairi. Manipur Central Jail Sajiwagi Additional Superintendent of Jail and Prison S. Tautangi Matakta Disciplinary Proceeding Lokhatuna Mahakpu Thabaktagi suspend tawkre. Hiramasi matangda Manipur Lengaki Deputy Secretary Home TH Charazit Singna Tha Asigi Nipanda Order Amathokre. Order adugi matung inna S. Tautangbu CCS CCA Rule 1965 ki Rule 10(1)A gi makada suspend tawkibani. Suspend tawduna deringai S. Tautangi headquarter asi Imphal oigani. Aduga mari leinaba competent authority gi ayaba yaudana headquarter thaduk bayaroi hairi. Tungan ba hiram kayada lamdam asigi lengak chupli parakadoriba ngasigi mahairoi singda moral education amasung discipline haibasi mayek sengna takpi tambiba mathau tai haina BJP Manipur Pradesh ki President A. Shardana Fongdorli. Wafamasi ngasi Imphal West District ki Manung Chanba Khongangpat Higher Secondary School da BJP Manipur Pradesh na mamangtha megi tang mapandagi hawdokhiba interaction with student ki saruk amo ina pangthokpa tharam amada Sardana Fongdokhibani. School asigi akoibada uchara kaya thaba yauna pangthokhiba tharam aduga mari lenana Sardana hai aikogi khunai asida mamangai gi ahalaman na chatnaramba lizat sajat amasung hauzik ka khena bakhara lairakpadagi haurakliba tungi mirolda laishu haibasi fazana khanghanabagi pandamda BJP Manipur Pradesh ki resource person sing yauna tharamasi pangthopani. Hiram kudimakta discipline amasung moral education haibasi yaudaba yade. Masina leibak amagi masak lepada natana afaba lengaklon ama miyamda pibangamgadaribani. Nairik hairaga laishu khangdrabadi mahai adu arembani. Maramaduna discipline amasung moral education haibasi mahairoi singi oinadi tatna thana yadraba machak amani. Masibu makoida mayek sengna khanganba haibagi pandamda tharam asi pangthopani hainasu Sardana makhatana fongdoki. Anbada koina tawdisi satra singa interaction tawrakanda ekogi lairiba satra singki maraktagi ekogi Manipur amadi Bharat asida tungda tawrakadariba oirakadoriba ibam khudimaksi kannana buhanabada makoidagi tongan angle da politics tagi haurakanda tongan ba bureaucrat officers sing IS IPS tongan mayam sing simakogi maraktagi loin tholakadabani discipline nama maintain tawba haibadi agi family gi ima ipa dagi haurakanda discipline maintain tawba ima ipa da koi khoiramba mamangai digi chatnaba loinana next to agi parents oiriba agi oja sing ekoi tungda afaba satra ama lairik laisu phajana khangba aduguma satra ama oinanabagi pandamda ekoina masi changsin bani. Tharamadu da Saruk Yakibi, BJP Manipur Pradesh ki spokesperson R.K. Pramodini Nahai, India ki Prime Minister Narendra Modi na luchingba BJP ki lengak asina chahinipan mapung fabaga mari lenana education sector sing kadaida kari sothari amasung party asina kadai fauba menkhatpa yabagi haibagi matangda tharamasi pangthopani.
School singna kari kudong chada batingnay, kari tohoningba laybage, amadi kari ahen batoba yabage haibadu oza amasung atay staff singa tatok tasin tominasi. Loinana, apaba laybag ama ohenbada, afaba isa sazat amasung taksi kasigi maru oibasing adusu mahiroi singda kanghan bagi pandam amada tarom asi paikalagpani. Loinana, akoy bagi pibam asisu akoy na yokatuna ngak sengadabani haibagi wakalon adusu mahiroi singda Hawananaba, Ujara Taba Asisu, Tarangi Seruk Ama Oina Yahon Bani Haina, Pramodinina Makatarakli. School gi sector da something akoina party asina adraga nupi gi khunai khoigi nupi na ju leader oi biri bani na ching biraga amatang school gi su khara khoina upliftment ama development ama karai de sothari ge haibna ching bagi yengchen bagi amasung encouragement tawba oja sing interaction tawba award pana karai de leiri bano tawgada bana karino tawram da bana karino haibna ching ba school gi staff gi principal and staff gi punamak de ge khoi warwal sitana minaraga ngang sing da piba ya ba poktak si piminaraga moral science nga si dadi misi discipline yam wana rei Ngasi pangtokiba taramadda Imphal West District ki Upapradhan L Bobby Khonghampat Higher Secondary School ki Principal PH Memtombi Mahiroi amadi staff singna Serukyaki Narcotics and Affairs of Border NAP ki team amana lupa lakh tara humdogi senfam oigadaba heroin powder gram chatruka yankai mathoiga konana nupi ama fagat pangamkre Faraba nupi adudi Churachandpur ki langhoi vengdagi lingnei kim Elias Kimnyo Hakip chahi kuntrani hairi Police gi fangba pawgi matung ina nupi adu tha asigi nipan gi nungthilpung ahum makhairam taba aduwaida kwakta bazar dagi fabani hairi Nupi adudagi sapon kep yankaida haptuna porokpa local market ta lupa lakh tara humdoi romgi senfam oigadaba heroin powder sing adu fabani hairi Police na nupi adubu ahanba wahang pahong chathabada drug sing adu moredagi Churachandpur da puraklaba matung kwakta da amu poropani haina haiba khangbangamki Faraba nupi adu drug sing aduga konana case amalokatuna na police station da sinakre hairi Law singuna sinfam oiriba lawmi singna matam changna honaduna law uriba lawfam singda darkar leiba urea lengak asina matam chana fanghandrabadi mamaithangda lawmi ayamba law uningakta bayai fibam asi yaurotringaida lengakna akanbam inyeng changbiu haina lawmi miyamna demand tawrakli Hiramasi matangda ngasi Sugnu Assembly Constituency gi manungchan na leiba wangu mamang sabalgi maho lokolda law uriba lawmi N Kumarna hai Luwang Fabi Lokol, Chiral Patlaw Lokol, Amadi, Kakching Kuno Kampokpi Patlaw Lokol na Jingbagi, Low Pari, Chamri Henbada, Hauzik Urea Chining Labasu, Harfang Dabana, Low Missing Awaba Mayuk Nadi. Kariguma Matamda, Harfang Labasu, Urea Bek Amada, Lupalising Amaga Changagi, Dagita na Yoli. Paliba lengak asina lepa mamalda urea sing marangkay na fanganbiu. Mamangi jahidasu lomi sing na urea gi awaba kaya mayok na duna matam chana harfang dabadagi awaba chaytieng ng kihay na kumarna makatarakli. Sugnu Kendra gi wangu mamang sabal haibe area adu jaga ne thangnaba sida Kakching Huno laire sida Charial laire sida kano koi wangu langwai hairaba wangu gi area chwa sida lokon mahuk tera lokon sida laikai ahum mari misu laire masi ayam bana hujik sil oin har sana ningo matam oiba aduna har su laige har ku tukanda akoi lising ambaga sangwa satru haiba adu har gi moment khak oiba adu madu gi transport sar su yaudaba har be amagi damuta laige har su heta phangdaba su oiba sumana problem si akoi jaga sida yamna oidina thoktan leire Jiribam District ke Harinagar da laiba Uchathol Ningsingkhun Hospital amadi helipad faunaraga chatli balambi sing asi amata chatpa yadre haina mafam adugi khunja singna tholaktuna penaba wafam kaya ama mari lenaba authority singda fongdorakli Hiramasiga mari lenana Harinagar gi Mairapaibi ti Muktatombi na hai Harinagar dagi fauraga chatli balambi Uchathol Ningsingkhun Hospital helipad amadi Aglapur gi lambi sing asi amata chatpa yadre Mahay masing tamiba mahayroi sing lambi fataba asina maram oiraga school kabada awaba khudong chadaba kayasu mayoknari hiramasida lengakna atubada mityeng changbiduna lambi asi sembiu karigumba atuba matamda lambi asi sembidaba tarabadi khulsing asigi nupi mayamna horoktuna hospital amadi helipad tariba lambi asi matam kaktana thingzingani haina mahakna makata na fongdoke
ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯝꯕꯤꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯦ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯂꯝꯕꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯡꯎꯞ ꯇꯣꯡꯕ ꯌꯥꯗ꯭ꯔꯦ ꯃꯣꯟꯖꯥ ꯇꯣꯡꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯇꯕ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯡꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯏꯕꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯤꯗ꯭ꯌꯥꯅꯒꯔ ꯍꯔꯤꯅꯒꯔ ꯆꯥꯊꯣꯟ ꯅꯤꯡꯁꯤꯡꯈꯨꯜ ꯍꯥꯏꯔꯤꯕ ꯂꯥꯛꯏꯕ ꯂꯦꯡꯉꯛꯏꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ Differently abled angangsingsu soidana mahai masing tamba ngamnabagidamag Zonal Education Office, District Project Office, Samagra Siksha IED na Chief Medical Officer Kakchinga Kutsam Naduna, Kakching District ki manungda laiba chahi taruktagi taranipan faubagi Children with Special Needs CWSN Singi Nomagi Oiba Medical Assessment Identification Camp ama ngarang pangthokre. Camp aduga mari lenana Samagra Siksha Kakching Block ki IED ki Coordinator Yumnam Loidang Devi Nahai Practicing Junior High School Kakching da pangthokiba Medical Assessment Camp aduda Kakching District ki manungda laiba mit ubagi pangal sonba angang taret chathok sasin gi pangal sonba angang tara manga na tabagi pangal sholaba angang mapan Wakal mimanadaba angang kun punna angang yangkai matoi changyeng tawduna disabled oibagi mawong mataw amasung chang khangdoki haina mahakna makataki Camp aduda differently abled angang kharadasu ngasi DPO Samagra Siksha JRO Kakching Y achobana wheelchair hearing aid white can stick nachingba yanthoki hairi Arebada maroiba pau amuhana Umang kannaba lupa crore chamri dagi chamnga rom ki oigadaba horticulture gi achoba scheme amadi project kaya atubada paikhat agani haina Donor Minister G Kishan Reddy na thazaba pirakle haina Chief Minister N Biren na phongdokre Lamphel Police Station ge manuchanba Rims Road ta laiba Lamphel Pharmacy haina mingthonba pharmacy amagi mamangda sakhangdaba singna IED amathanamle Manipur Central Jail Sajiwagi Additional Superintendent Jail and Prison S Tautang Tabak suspend tokre Matang ase news update wejere mangkhadaba pawgidamak nimidang waram pung mangagi English Prime Time News intaminasi Lasery Miyamgidamag Mahausta Meat and More kay Sambat Laymasam Laykay opposite Laishap Layrap Akhanaba chicken ki items sing oina wings thigh drumstick leg piece dress mapu oina main chicken sauces amadi pork ki items sing oina rib sops ribs curry cut fat jamdaba boneless curry cut smoked pork minced pork sauces sing fanggali Mahausta Meat and More pizariba akhanaba chicken amadi pork ki items sing mahaw tambiu Makada Pizza Riba contact number 600-975-4402 amadi 974-111-9206 asida contact you. Restaurant amadi party oina order su luxury. Mahausta Meat and More kay Sambat Laymasam Laykay opposite Laisop Layrap. The Oracle Galleria North AOC opposite Kekrupad Imphal East franchise and company retail business to Wayaba Kasing Sanjari. Area of the first floor is 1,862 square feet, second floor 2,800 square feet, third floor 2,800 square feet, and fourth floor 2,800 square feet.
The Oracle Galleria, North AOC, opposite Kekrupat, Imphal East, is renting rooms suitable for franchise and company retail business. For more details, please contact 8810 668 136.